ngasi Bharat Sarkar na population commission ki matang da border fencing ki matang da free movement regime ki matang da lobby dai ba step sing ase positive oi ba yamna permanent oina tungi mirol kaya tekra kaina le hong ba yana na ba ki damukta lobby dai ba step kaya ase masi gi credit ti ekoi laibok thik raba sigum ba si ngak na ba kan na ba hona ba da laibok thik raba thawai na pontha pi khraba chilinaw sing yung kai thadok na laibam saibam leitana awa ba khangi ba displaced torga leiriba chilinaw sing aduga masigi ihok sibu mai pang na ba hona ba saruk ya bi khiba Manipur gi praja punama ki credit ni ai khoi di chumna sarkar ma leibe ge khoi di chumna gi pressure mama gi sumjaba chenjaba ni aduna makhoi mayam na tawramba makhoi mayam gi kathokpa makhoi mayam hona gi baduna ngasi yamna positive oi haiba step khrasi Bharat Sarkar dagi lakpani haidana ekoi ngasi gi sarkar na ekoi logjai